이동자 레이팅ꯉꯩ시다 ꯅꯪꯅ ꯊꯣꯡꯒꯥꯟꯁꯤꯗ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯗꯅ ꯅꯣꯛꯇꯅ ꯏꯔꯥꯡ ꯇꯧꯔꯤꯅꯤꯅꯦ ꯍꯥ ꯀꯅꯥ ꯅꯨꯄꯥꯅꯣ ꯍꯥꯏꯁꯦ ꯑꯉꯥꯡ ꯄꯤꯀꯅꯥꯎ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯨꯄꯥꯒ ꯋꯥꯔꯤ ꯅꯣꯛꯅꯣꯛꯇꯅ ꯁꯥꯔꯤꯗꯣ ꯏꯔꯥꯡ ꯇꯧꯔꯤꯗꯣ ꯑꯩ ꯎꯔꯝꯃꯣꯏ ꯈꯜꯂꯤꯔꯕ ꯍꯥ ꯑꯩꯅ ꯂꯥꯛꯄꯗ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯆꯠꯈ꯭ꯔꯤꯗꯣ ꯉꯥꯎꯕ꯭ꯔꯣ ꯗꯥꯔꯍꯤꯠꯄ ꯃꯤ ꯃꯀꯣꯛꯁꯤꯗ ꯑꯩꯅ ꯀꯥꯏꯗ ꯏꯔꯥꯡ ꯇꯧꯔꯒꯦ ꯃꯤ ꯏꯃꯥꯟꯅꯕꯅꯦ ꯏꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯏꯔꯥꯡ ꯇꯧꯕ ꯀꯧꯕ꯭ꯔꯥ ꯅꯣꯏꯗꯤ ꯅꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯣ ꯌꯣꯅꯥ ꯅꯪ ꯅꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯊꯤꯡꯕ ꯅꯠꯇꯦꯅꯦ ꯊꯣꯡꯒꯥꯟꯁꯤꯗ ꯑꯗꯨꯁꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯌꯦꯡꯉꯨꯅꯦ ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯋꯥꯔꯛꯇꯕ ꯃꯆꯥ ꯏꯔꯥꯡ ꯄꯥꯝꯕꯤ ꯇꯥꯗꯧꯕ ꯈꯪꯉꯕ ꯃꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯊꯦꯡꯅꯗꯕ ꯀꯨꯏꯕꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯖꯕ ꯈꯪꯉꯕ ꯅꯣꯏꯗꯧꯅ ꯃꯤꯒꯤ ꯈꯪꯅꯕ ꯂꯩꯕ ꯅꯨꯄꯤꯗ ꯏꯔꯥꯡ ꯇꯧꯕꯗꯣ ꯅꯠꯆꯗꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯂꯩꯐꯝ ꯊꯣꯛꯄ ꯄꯪ ꯏꯆꯝ ꯆꯝꯅ ꯂꯩꯒꯤꯗꯦ ꯍꯥꯏꯗꯤ ꯑꯗꯣ ꯐꯔꯦꯅꯦ ꯗꯥꯔꯍꯤꯠꯅ ꯑꯩ ꯁꯨꯝ ꯁꯦꯟꯅꯩꯁꯦ ꯀꯩꯒꯤꯅꯣꯕ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯏꯕꯨꯡ ꯑꯆꯧꯕꯒꯤ ꯃꯃꯥ ꯑꯣꯏꯍꯟꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯅꯅꯦꯕ ꯑꯩ ꯅꯪ ꯁꯦꯟꯅꯔꯤꯁꯦ ꯏꯕꯨꯡ ꯑꯆꯧꯕꯒꯤ ꯃꯃꯥ ꯆꯪꯉꯣ ꯃꯇꯝ ꯐꯠꯇꯦ ꯍꯥꯏꯔꯝꯂꯒꯦ ꯃꯤꯌꯥꯝ ꯇꯥꯅꯕ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯅꯤ